खुरुमजरे ISTV पाउमियंग ताबिरबा सिंगु तराम नोकचरे हौजिक मरोइबा पाउ भारत सरकार की नियम मतुंग इना महिरोई इरै लेतबा अमदे कॉम्प्लेक्स मरंग काइबा येंगलगा बेंगोली हाई स्कूल दा रामकृष्ण मिशन सेंटर लिंगनबा सरकार ना वारिप लौखिबनी हाइना एजुकेशन मिनिस्टर M ओकेंद्रोना फोंदोखरे नागालैंड दा पोट योनबदा थिंख्रबा माउगी म्यूरिसिंग इम्फाल दा पुरक्तुना नागमपाल दा पोट चै योलनबा हौखरे अमदे मितै सिंगना खुमांग चाउसिनना हिंगबा ngamdriba asi भारत सरकार की कॉन्स्टिट्यूशन नि हाइना MLA RK आनंद ना हाइख्रे हाउसिंग अपुंग पाउ इम्फाल दा लेबा बेंगली हाई स्कूल दा तंबा महिरोई तरेट गरांग वानथरकपगी थौदोक असि एजुकेशन मिनिस्टर M ओकेंद्रोना असि सथाकिबा असेंबली मिफमदा नुंगाइतबा फोंदोखरे ऑल इंडिया मैपिंग बेस दा युमफम ओइरगा महिरोई इरे लेतबा मफम साबा येंगबदा बेंगली हाई स्कूल असिदा रामकृष्ण मिशन सेंटर अमा लिंगननबा सरकारना वारेप लौखिबनी हाइरि ngasi 10 सुबा मणिपुर लेजिस्लेटिव असेंबली गी 13 सुबा मिफमदा तोंगान तोंगानबा डिमांड तरुक पास तौननबा खनरकपदा ओपोजिशन MLA सिंगना पुखलखिबा पॉलिसी कटसिंग अदुगी ऑब्जर्वेशन सिंगदा युमफम ओइरगा मिनिस्टर ओकेंद्रोना ऑफम सिंग असि फुंगलोखिबनी NCP की MLA L इबोमसाना पॉलिसी कट ओइना बेंगली हाई स्कूल मुथप पामदे इम्फाल दगी पंगलाप लापतबा मफम अमदा रामकृष्ण मिशन असि थंबा यारोइद्रा हाइना ऑब्जर्वेशन पिखे तृणमूल कांग्रेस की MLA डॉक्टर I इबोहलबिना एजुकेशन मिनिस्टर ना मणिपुर दा पाइखलिबा एजुकेशन सिस्टम फगतनाबा होनरिबा से थागतनिंगाइनी अदुबु मियोइबगी पेनबा लेतबना वफम कया पुथोकनबनी हाइखे गवर्नमेंट स्कूल सिंगदा अहेनबा मियंग संगबिदुना हेना फबा महिरोई पुथोखनिंगबगी अपाम फोंदोखे हौजी सरकार ना रामकृष्ण मिशन सेंटर अमा लिंगनबा थबक लौखलकपा असि थागतनिंगाइनी बेंगली हाई स्कूल की हौजी सथरिबा एकेडमिक सेशन असि लोइरकपदा मफम होंदोकलमनबदी ngaraंगी लाइबक थिबा थौदोक असि थोकलमदबा याय हाइखे लोक जनशक्ति की MLA कराम श्यामना डिस्ट्रिक्ट खुदिंगदा कम्युनिटी कॉलेज मंगा दगी तादना थमनिंगबगी अपाम फोंदोखे अतै लेबाक सिंगददी मसिगुंबा कॉलेज असि मसिंग यामना लेबना मसा मसादा स्किल डेवलपमेंट हेना लेहली मणिपुर सरकार ना लमदम असिदा कोचिंग सेंटर कया हांगनिबा असि मियंग चंगहनिंगे कोचिंग सेंटर सिंग असिदा महिरोई सिंग मांगजौनना सिलेबस कवर तौखिबना स्कूल चनिंगदबगी हैनबी अमा लेहले मसिना महिरोई सिंगदा मोरल वैल्यू सोप याई अमरोमदा एग्रीकल्चर की स्टाफ सिंगना लौबुक्ता चतुना हकथेंगना चतुना येंगसिनबा मतम ओइरे मसा मसागी नुंगाइनबा खनबगी महुत्ता लौमी सिंगी नुंगाइनबा थबक पाइखलसी हाइखे तृणमूल कांग्रेस की MLA TS श्याम कुमार ना SSA अमदी RMS के A गी ओजा सिंह अंड्रो केंद्र दा लेबा स्कूल सिंगदा थरकलबसु ओजा सिंह पुलब ट्रेनिंग सटखिबना अवाबा मायुकनरे समर वेकेशन नत्रगा विंटर वेकेशन गुंबदा ओजा सिंह ट्रेनिंग पीरबदी हेना फगनी ओजादी लेरगा स्कूल लेतबना ZEO ऑफिस सिंगदा यूटिलाइज तौरिबा सिंग असिसु अथुबा मतमदा स्कूल सिंग सेम साबा लोइनना बखोना हनिंगी हाइके पॉलिसी कटसिंग असिग ऑब्जर्वेशन सिंग तारबा मतुंगदा एजुकेशन की मतंगदा मिनिस्टर ओकेंद्रोना बेंगली हाई स्कूल असिदा रामकृष्ण मिशन की एडमिनिस्ट्रेटिव ब्लॉक थंबगा लोइनना उरिपोक्ता लेबा इबोटोन सना हाई स्कूल दा सेंटर असिगी स्कूल थमनबा थौरांग तौरिबनी नियोगी मतुंगिना बेंगली स्कूल असिगी महिरोई सिंग इराब लापतबा मफम सिंगदा होंगनबा थौरांग नै डिपार्टमेंट असिना सही खरा असिदा पांगथोकलिबा अचीवमेंट सिंगी रिपोर्ट हाउस दा थंबगा लोइनना एडेड स्कूल सिंगी ओजा सिंगदा 6 पे पिननबा थौरांग नै मखोइदा 6 पे चनबा तारबदी रुपा करोड़ 32 दरकार ओइगनी जॉनसन स्कूल असि सही साम हेनबना हेरिटेज टैंक फंगले हिस्टोरिकल इम्पोर्टेंट लेबना मफम असिदगी स्कूल होंगरोकनबा होनबदा अरुबा लई हाइखे मतिक सादबा ओजा होम कॉलेज के प्रिंसिपल हापी हाइबा वफम मसी यानिंगदे MPSC की खुतांगदा प्रिंसिपल सिंग खनखिबनी सही कुंट्रा हेना कॉलेज सिंगदा रेगुलर प्रिंसिपल हापलमदबदगी हंदकी टाम असिदा थबक लौखलकपनी मसिगी मतंगदसु चयेतनबा खरा लेबना सुप्रीम कोर्ट ता केस चथरिबना वा यामना ngang यादे हाइबा वफम लई हायर सेकेंडरी निपानदा कॉमन एंट्रांस टेस्ट पांगथोकपदा छात्र लिसिंग तरुक हेना लाकपा असे इंप्रूवमेंट लेबगी खुदमने आर्ट्स की ओजा वालिबा असेसु अथुबा मतमदा मेंस लगनी हाइखे ZEO दा शक्ति पीबा असे ममांगदा येंखरे अदुबु मखोइना हेनबा शक्ति सिजिनबा यावना कया थेंगनबदगी तोखिबनी मसिदसु करी तौबा याय हाइबदु येंसिनगनी फोंदोखे एक्सपीरियंस लेरबा अमदी नेशनल अवार्ड फंगलबा ओजा सिंगना मतम खरगी मतुंगदा एडिशनल डायरेक्टर ना चिंगबा ओइरकपा याय हौजिक सांगेंग ओइना IAS नत्रगा MCS काडर सिंगदा डायरेक्टर अमदी जॉइंट डायरेक्टर ना चिंगबगी पोस्ट असि पाहनबनी हाइखे
Dain harness ki ahangba post mensinba asi sada tarani adubu member singa tanaraga kunda lepa yabra haibadu khanaraga yengsi haike agriculture ki matangda minister nasrina agro based industry asi commerce and industry department amadi agriculture department ka tanaraga paikhanaba honage har gi damakta di karisu awaba leiroi hauzik har bag lak amma leire haike minister Francis na minus bidding satpagi system asi ministry gi guideline matung inani masina thika lawada transparency oi adubu matam sana loisin ba ngamloi dabagi awaba sing adu koknana ba marlena ba member singna su mateng pangbiu haike PSCD minister I Hemosandrana thaknaba ising phangde haibasi chummi adumoi namak department asina paikhat khiba scheme kaya mai pakpagi warisu lei haina house the phongruke Serious project ki secondary phase ki thabak paikhat pada leira khulak kaya khudong sadaba nangliba asi tasengna di works department na lambi semgadabani adubu department sing asi tanaraga hena phanana ba thabak pamthokani haike singjamaidagi kanchipur phawbagi lambi semada ising pipe lokthokibadagi praja sing ising thakwa phangriba asi tha mankhai phawbagi banungda thangnaba ising phangangani haike Segmai Damgi Sarukara Craig Sale Haiba Wafam Adu Yamna Kana Yangsin Bagi Tabak Satari Damasi Saba Loidribana Manipur Sarkar da Kusinadri Haina State Minister Okram Ibo Binangasi House the Fondo Craig MLA El Ibom Sana calling attention Ama Pukaladuna Segmai Damgi Pause Sinda Yamna Toina Yawa Tegnade Masigi Matanda Department Ki Mui Singna Sendopagi Pau Di Tegnade Aranba Sing Tidok Laga Action Longnaba Honabu Haiki calling attention Gi Pau Kumpira Duna State Minister Okram Ibo Bina Segmai Damasi NEC Sentang Makada Lupa Crore Mari Lak Punithoi Sangna Minor Irrigation Department na Insolution ani Tarani Thoidagi Paikhat Pahokibani Hausi Fawada NEC na Lupa Crore ani Lak Marfu Mari Amadi State Year Oina Lak Puntrani Thoi Puna Crore Ohum Lak Tarata Thadokre Mana Makha Taraduna Handak Numit Kharanigi Mamangda Nung Tadabadagi Lobuk Sing Ising Laitaba Adu Changing Oina Ising Thaba Haurure Handak Damgi Mafam Khara Craig Zatki Haibadu Leibak Manungdagi Foot Pagalak Padagi Semjin Bagi Thabak Sathari Haike Manipur amadi Nagaland anigi marakta maru oina Juko Valley lamgi khara hena loksili haibagi chayet naba marakta mamang thada Southern Angami People's Organization na Kohima da pot chay yonba yaroi haina pot langkhai bagi thabak chathakraba matungda poyom pham leitraba singbu ngasidagi hauna Nagamampal da pot chay puraktuna yonba hokre Manipur gi tongan ba civil society organization kayana mateng panglaga Mao Council Imphal na maru oiba thodang loduna Mao dagi mioi kunthra romna matam gi oiba pot chay sing puraktuna yonke Mao dagi purakhi ba ensang na pising adu hek thunglabaga pot leigadaba miyamna thomjinarake Mao Council Imphal gi General Secretary Kolina Phongdorakpada Southern Angami People's Organization na pot yonba yaroi haina sataki bathong adudagi pot yon pham leitabadagi Imphal mayol oiriba Nagamampal da tangai fadana civil society organization kayaga tanaraga mafam asida ngasidagi hauna pot yonba hawhalakpani haike Masina ahan ba khondabani na masidagi moina yaragadi I adudagi I should lakini I should pull up Saganum Lakni Mami Kontong Yoi. Adu Yaragri Mapom Masira Yon Pomo Masi Tamaga Masira Chatup Jasin Tabra Maura Hanga Handa Kalvar Hitawanga Yaragadi Madudi Ontona Kanajava Aduga Mateng Oigadra in Kali. Political gi wafam thamdana road connectivity agriculture horticulture amadi education da henami eng sangani haina Northeastern Council gi member oiraba Professor Gangumai Kamaina haide hiramsigi matang da pawda mama Center the NDA government laibadagi Northeastern Council NEC da member oiraba Manipur gi masak nairaba Professor Gangumai Kamaina politics ki wafam thamdana road connectivity agriculture horticulture amadi education the henami eng changani Manipur gi damak angam thakta chakho tharang sing pakhakini haikre Imphal gi major khunda leiba ma ki yumda ISTV news ko unakibida wapam masi phongdor khibani Northeastern Council gi development share se Manipur se yamna big na phange for 3% na phang adugumna khoi Manipur gi harapusida Bharat Sarkar na Prime Minister harapusida khoi harawi aduga yarabudi Manipur gi sakthung chura hegan no khodagani khale wahang amagi pakhumda NEC gi member oirabasu makhata na miyang wa nakna na leiduna aphaba khunai ama lehnana ba hona khigani miyam gi apamba amadi BJP gi matung ina mikhan thengnaba natraga thengnedaba lepani haiki
North East Service Barrow Cameroon Family, Muchi, quite a soccer family, Masiri, Mushi, Sina, equipment, Chisoko President, Manaraga, Bolotki, Mele, Nelly, Kamuga, Manava Tago, Proper, Highway, Honagani, Mian, so you get the Sargari, the river talks in the Copper Spinova, and Masiyam Nero with the party line, the Pexan that do based on the book, very interested in the any sigi member or a Oja Gamoy Kamina, Handak member or a Poda, Manipugi, the Mukta Sokot Palambi, Purkani Hybrid Tajaba, I call Bunamani Yeminasi, cameraman now, Ogdom Seriba AC Aaron. Maitay Signa Kumang Saksina Hingbang Dribasi, Barat Ketongan Tongan Bat Law, Amadi Constitution and Haina, Congress MLA RK Anana, ISTV News the Fundu Clay, Mana Makatara Duna, Maitay Singi, Tungi Punsida, or a Kadoriba, Asigidabakta, Kanana, Napis, Henbiri, Haiba, Hangningai, Oibawahangi, Pumna Magasi, Laga, Aikoi Punna, Honamina Batsangi Hake. Manipur mediation for protection what I want to pose this question to the whole of the world, to the government of India, to the people of Manipur, to the entire population of the nation. That's why Manipur the constitution guarantee these people living in the valley who are restricted by so many laws, so many legislation. Survival when we start growing up, growth of the political, socially, and economically, we expand the government of India. That kind of policy, that kind of India, the constitution has a restrict of the constitution of Tamasia. Sinner result, we get cinema, where the sitting in any way. Very sexual, you will and the financial power directly. So, anything see like the right of the sexual clarification view, some JavaScript, this has to be table. This has to be table CLP. This has to be table in the cabinet, the Bifamda. This has to be table in the house of the August House of the Manipur State Assembly. The decision they'll be decided by us, not the government of India. Magna Makatara Duna Mother Agreement Yaba Yadabagi Wafamna Ama Oiraga, Agreement Adu Tonkiba Matamda, Bara Sarkana, Manipurgi Damakta Pigani, Hakibakana, Sing Adu, Housing Fawada, Kari Pikrabage, Masida, Ekoi Puna, Tizin Minaba, Pami Hake. Manipur see, Yanabi Yanaka to one of the Marzi Agreement of Ganda, Manipur Miam, the Manipuri since the Nintoga, Quick government of India representative of Ganda, Manipur Miam, the Pigani, Handa Kurumza, Pigani Hagmans, and the Kaisaka Wapam thing. And as he said, Wapam Mahangi. As you do, my protection, Peter of my community, Manipur lady, ma'am, saying, say, Masi, the Mutana, protect of you. I'm going to have Wapam say, that this pains me. See, Wakalo, see, the Gurbi talks here, Nasi Kalmatanda, I to be a day, Masi Equina. Masigi some aspirations fulfilled the political Kanoma, Pim vibes of Tony Kalagan and the city, Thunder to Sabs, seriously, I call him a sea, when a pyramid hazardous to the sea. A million walked away, by women who Nasi hazardous, full of them in the hazardous in the sea, Manipur Inner Line Permit System Sana Halo Haina Sanchila Kongjang Saruga Moina, Joint Committee on Inner Line Permit System Students Wingi Makada, Nasi Make Kayatagi Mahiro Sina Assembly Tamna Tomzilakre, Yellow Mi Kananaba Sem Kiba Bill Janing Day, Miyangi Apamba Yaudaba Bill, Sanaba Yaroi, Anova Bill Ama Semduna. Sana Hanabagi Warep Logadabani Haina, Jingmairong Amasung, Sangakum Maike Dagi Mahiro Sina Assembly Tamna, Sanchilapada, Jingmairong Konang Ani Karakta, Police Natinke, Nakalanida Sauna Nabatoke, Mahiro Sing Adabu, Lusing Lakpani Haiba, Nupi Ama, Police Nafazin K. Ngasi Joint Committee ILPS Students Wing na sanction kiba Kongjangda Police na Mahiro Singbo Pukiba Mahiro Nupi Masa Amada Izat Sokpa Tabak Sataki Haina Joint Committee gi member O Nanda Babu na Yaningda Bufungdo Kre Infal Scheme Pam Amada Pangtukpa Pau gi Mipam Amada Mahakna Makatara Duna Democratic Oiba Mawongda Mahiro Singna sanction kiba Kongjangda Police na Kahen Ba Thawong Satakibadagi Mahiro Tara Manga Soktuna Ras Medicity da Layangde Hauzik Sathari by Assembly Session Asida Yalong Missing Kanana Bachap Saba Bill Putopi Haike. Member S. Sanjitna, Nasi Satakiba Kongjangda Police Nan Bimbacha Singi Marakta, Moral Yaugdaba Tabak Sataki, Maralaiba Personal Singi Matakta Action Logadabani Hari. 19 Tamiva, Mahiro Nipimacha Makata, Yam Luzudaba Home Kak Tatava Senangasi, Manipur Policing Sina Satari Waka and Matomasina, Kunayasi, Education System Doragasu, Levaki, Lengak Londoragosium, Atoba.
अहोबा अमखक हिंदीके अमखक खुना ऐसी पुलिस पर्सनल सिंगना थोन सेवन कांदा इनर लाइन परमिट सिस्टम जंगसिलबा स्टूडेंट विंग मदि तोंगान तोंगान बा लुप सिंगना पुल्ला कांदा सेमेबा जॉइंट कमिटी इनर लाइन परमिट सिस्टम असिना मरोने स्टूडेंट विंग ना हेन कनबा मखा ताबा खोंजंग हयेंदगी होरकांदा जंगसिनबा सेम सारे हुंथुगा Manipur State Kala Academy na artist samadi aiba singbu pukning thogat pa oina piriba fellowship scholarship amadi artist pension scheme gi makhada sel gi mateng pigadawri dong saba silongna na bat ha amadi ahal oiraba artist yauna aiba singda academy gi maikai dagi khangalakle kudong saba asi longna na bagi damak application form kumalam bakta laiba academy asigi office tagi longna na ba khangalak pagal loinana mensilaba form aduna July 13 gi nungthel pungmari fawagi manungda pisin bayagani hari hauziga tema be anthlokjare Department na fund laite haiba si government na sigi apaba sasan na te haina nauria pakhang lakpa kendra gi MLA RK Anand phongdukre wafam singa si Waisel Maril gi kendra asigi aroiba mafam oiriba irom maizrau thong sengbagi thabak yengsinbada haikibani khongsadada IFCD official sing susargya ke magna makhatana Waisel Maril da maru oina praja singna amot akai sing hundokpagi hainabi thadokpiu haike magna makhatara duna Waisel Maril si project ama saba matam oire hauzik uriba Waisel Maril gi phibam asi sahi kharagi matungda kari oigani haibasi miyamna bhab taminasi Waisel Marin kanba haibasi aikhoi isagi thaudangni khangadabani haike Kamai sasan tau ni, kamai no department run tau ni, kamai tau si मैम तुरी इन चल रहे तू मैम जिंजी इसिंग जाओ तो काना फन लेके हाई ताकि दी हाई निंग दे वैसे परुई न कंसर्न मिनिस्टर दे याम से नाटक तो जनेंगे वैसे लगे नम तो सियाई ताकि दी प्रोग्राम तो लागते हैं समाई भी बात तो सुनते ही मंगा तरह से नाई ताकि दी about to result in crisis. Sigi Waisel managed to Momoy, Nambu managed to Momoy, all the major rivers in Manipur, claimed the managed to Momoy. I don't know. Appoint a member of good governance, I said the Nasim answer delivered to him. Rongmai International Foundation Day come annual meet ki thoram among us Singmai Rongda Tribal Research Institute ke conference holder Hokre. Thoramadu da Deputy Chief Minister Gai Khangam, Tamilong Kendra gi MLA Jamhalung Panmai Amadi LP Golmai Su, Golmai na maru iba Myo Singwena Sarugya ke. Thoranga Mari Lainana Deputy Chief Minister Gai Khangam na phongro khibada. Ai isa na isabu kanano karino khangna chatlaba matamda damdamasi tangdu laitaba saukhat pat lamdam ama oigani. Manipur da khundariba tongan ba kanglup singna amato oibagi wakhalol leibana Bharat amade Prithvi gi mamangda sauthokna hingmangam libani mangna makha taraduna Manipur gi praja sing ishorna semlakpada top pa magun kaya leibana maliamda leiba myoy kaya na masak khangba horoklabani ai isagi phanaba honabada atopa imungda sokadaba thabak kaidawnungda tawroidabani haike imungche hanunaba chakutnaba yaibadu kodaba atop imung ektomanai tawun chona ni masi apai vector relationship imung ma musi sanu understand ni na lam mai sama apai odama harmonious sama society pertama masi United Committee Manipur UCM gi taramanga suba mapo kumon thoronga se lamphelda leiba Committee asigi office ta pangthokre thoramadu da UCM gi President Elangum Johnson IPSA gi President KS Jingkhai UPF gi President O Bikramjit NIPCO gi Vice President N Medun Maring Amkil gi President Sakhi Leima Pandam gi President Yumnam Sadilip Kumar Akomlu gi President Somarendro amasung Kanglamai gi Secretary Kamalini Leimana maru oiba myoising oina sarugya ke UCM gi maikai dagi civil society organization singi miyoi singda kudol pot piduna ikai kumnabut ke wangang khiba singna phongdok na khibada civil society organization kaya na tawba thabak thoram sing sarkar achina lumna logdabaga loinana miyeng sangdi haiba wafam sing phongdok na ke UCM gi president Elangum Johnson na mawama sung ko jiri gi lamgi matangda oiriba wathoka se incholi singam ga chamapal marfumanga aduwai dagi hawrkhrabani Nagaland state sembada su hana Manipur gi lam mangkhibagi wafam laikhrabani haike Mana makha taraduna Nagaland amadi Manipur gi marakta chayetna duna lairiba lam asi supervision amagi makhada National Tribunal ama semlaga chayetna ba asi losinana ba honabiyu Nagaland praja singna maugi prajada athingba piba haibase Manipur miyamda athingba piba ga chap mane makhata na chatharaklabadi lambi ase Manipur miyamna athingba thamlakloi haininga leite Nagaland ga thangnaba jaga singda Manipur sarkar na kilometer kungi arapada police outpost amamam thambiu haike
माउगी प्रजा सिंह अथिंग पीबा से मणिपुर मियाम दा अथिंग पीबनी न कोई लौगनी मसी सुम चथरा कदी अखोगी मणि माउगी प्रजा सिंह येंग लकांदा कोई यूसे माउसुम मणिपुर मियाम हारिबा लंबी असिदा करिबा माउगी अखोगी ज्ञान ताद्रिबा अंगामी की मियोइसिंग अदुगा ज्ञान ताद्रिबा नागालैंड गवर्नमेंट सिंह असि थबक सिंह असि लेफनद्रि बाबा सेंटर ना कोई अदुगी चत्तबगी फिरे फावलर को याबगी फिरम दा कोई लाकनी हाइबा फंक्शन को थंजिंग सरकार हौजिक लेरिबा बेंगोली हाई स्कूल से मुथतुना रामकृष्ण मिशन लिंखटनबगी मायोक्ता ngasisu स्कूल असigi माइरोइसिंगना हौजिक स्कूल असिदा चथरिबा परीक्षा थादना स्कूल गेट ममांगदा वाकनिफम चतख्रे वाकनिफम अदुदा बेंगोली हाई स्कूल मुथतकनु सरकार की फिरेब हंदो हाइना थाबा प्लेकासिंग सिजिनके वाकनिफम अदुदा सरुग्याखिबा माहिरोइ अमना माहिरोइ चामयांखिरोम लेदुना तमलिबा स्कूल असि मुथतलगा रामकृष्ण मिशन सेमगटकनी हाइबसि यानिंगदे स्कूल असिदा मखा ताना तंबा सरकार न फंगनबियु माइरोइ सिंगी अपाम्बा असि थुंगनद्रबदि परीक्षा थादना मखा ताना खोंजंग संगसिनगनी हाइखे अखोई दमक नुसीरगदि छात्र अखोई दमक खलगदि मखोइना पिरक ऑर्डर दो अदु लथोकपियो अदुगा मखोइना लथोकति फबा अखोई एग्जाम थारो संगी खोंगसंगी अदम नुक्तिगि संगनि सुलेब लेब बनारो अखोइदा अखोई स्कूल गायना कराम थिंगबा अखोई स्कूल नुक्तिगि कारकनि स्कूल थुगाइबे यारोय अदु अमकसो अमका अखोई स्कूल थुगाइगेना खलगसो सिदाइ से लोरगा थुगायनि मुनि बट अखोई सि स्कूल तमनिगे सि स्कूल जिगि माहिरोय ngaktani na अदो स्कूल जथन बिगनो अखोई फोर्स तो बिगनो अखोई नुसीरगदि सिदा दुम लेहनबियो नोगे रामकृष्ण मिशन साबदुदे अतोबा सेंटर साबा मिंगा साबियो हाजेंगे सिने अखोई गिदि मानदे मणिपुर की स्टेट फ्लावर ओइरिबा सिरोय लिलीबु नागालैंड बोर्ड ना फोंगबा टेक्स्ट बुक ता मखोइदा फंगबनी हाइना यावरिबा अदुगी मतांगदा हौजिक चथरिबा स्टेट असेंबली मिफमदा के श्याम एमएलए ना हंगखिबा वाहंग अदु यामना थागतनिंगाइनी अदुबु वाहंग अदुगी पाखुमदा चीफ मिनिस्टर ना सिरोय लिलीगे हौरफम खंगदबा मानबा मवोंगदा थयाइनना खुमखिबा अदुदि यामना लाइबक थिबनी हाइना कांगलाइपाक स्टूडेंट्स एसोसिएशन केस एना फोंगदोरके नागालैंड फंगलिबा सिरोय लिलीगा मणिपुर दा फंगलिबा असिगा मानब्रा मानदब्रा हाइबा अदु कुपना यंगसिलगनी हाइबा चीफ मिनिस्टर की वाफम अदुमक लुचिंगबा अमना हाइफम थोक्तबनी हाइना लवे मणिपुर की सिरोय लिलीगा मानबा स्पेशस फंगलबसु सिरोय हाइबा वहाई असिदि सिजिनफम थोक्ते हाइरदुना सरकारना अथुब मतमदा सबसाबा वारिशन अमा पुरकनबा तौगदबनी हाइना केस ए गी जनरल सेक्रेटरी एस विद्यानंदन थादोरपा चरोल अमना फोंगदोरके हौजे अमुका नातेमा ब्रेंत लोकजरी सामू संग शांतिपुर ममांग लेकाई वाइसेल मरिलदा नरंग सीना फंखिबी सही निपुरोंगी लेंग ओइगदबी नुपी अदु मसक ममिंग खंगदोकनबा रिम्स की मोक थमख्रे माग अमुबा मसुगे सलवर मसेटले हंगमपाल मचुगे कमीज अमलेले फुट मंगारोंग वांगी हाइरे लांगलिबा तांग मंगागी अयुक पुंग तरा फावबदा कनागुंबा अमतना क्लेम तवद्रबदी असिबा हक्सांग असि आइन गी मतुंगिना डिस्पोज तवरगनी हाइना वांगोई पुलिस स्टेशन की ओसिना थादोरपा चरोल अमना खंगलकले ममांग थागी कुंदरुक्ता इम्फाल की अलुगलीदा फुना चैनबगी थौदोक्ता सोकपदगी लाइकनरबा मतुंग लेखिद्रबा बीडीएफ पर्सनल ओक्रम अथोइगी असिबा हक्सांग इमुंग मनुंगदा क्लेम तौदबदगी रिम्स की मोक्ट लेरी असिबा हक्सांग असि नोंग नोंगमगी पथा पुमथरकपा मरमना रिम्स की अकोइबदा लेबा मियामगी हक्सेलदा अकाइबा लाकदबा मरमना हयेंग नुंथिल पुंग अमा फावबगी मनुंगदा क्लेम तरोद्रबदी आइनगी मतुंगिना अरोइबा मथौ मंगम पांथोक्लगनी हाइना सिटी पुलिस की ओसीगी चेरोल अमना खंगलकले चुराचानपुर पुलिस स्टेशन की मनुंग चनबा जौवान खुलदा ngasi नुंथिल असिबा हक्सांग अमा फंगले मियोय असिगी मकोक्ता अरुम्बा पोटना थोंखिबगी मफम लै मसक ममिंग खंगदोकनबा चुराचानपुर पुलिस ना तौखटलगा डिस्ट्रिक्ट हॉस्पिटल चुराचानपुर की मोक्ता थमख्रे लेमताक एरिया चीफ एसोसिएशन अमसुंग कोम कैराब चीफ एसोसिएशन टीडी ब्लॉक ना थांगटिंग सब डिवीजन चुराचानपुर हाइना थांगजिंगबु थांगटिंग ओंथोकनबा डेप्यूटी चीफ मिनिस्टर दा पिसिनखिबा मेमोरेंडम जॉइंट कमिटी टीडिमना याबंगमलोय येलौंगैदगी चिंगु थांगजिंग कौनरक्लिबने मसी थांगजिंग हाइना कौबियु अथुबा मतमदा सरकारना लौखिबा वारेप हंदोपियु सरकार की फिरेप होंगद्रबदी अकनवा खोंजंग संगसिनगनी हाइरे ngasi Bisnupur district की मोइरांग पुलिस ने कोनबा तोरबुंग कैथेलगा थांगना लेबा कांग्रेस लाकपम बसंत शर्मा सही निफुमरी अपोप लेखिद्रबा बलदेव शर्मा कौबा अमगी युंगी टॉयलेट नाकलदा किलो अहुमलुम लुम्बा बॉम्ब अमा लेरंबदगी मोइरांग पुलिस तरेस असम राइफल समसुंग जैक लाइट के अपुनबा बॉम्ब एक्सपर्ट कांगबुना नुमिजुंगबा मतुंग लौथोकलगा नुमिदांग वाइरम असोयंगाम यावदना पोखायहनख्रे बसंतना फोंगदोरकपदा बॉम्ब अदु कनाना थमलमिबनो हाइबा खंगदे महाक्ति ईश्वरगी सेवा तौदुना लेजबा मिसक अमने आर्मीना निमित खुदिंगी ड्यूटी तौदुना महाक्ति मांदोपता हेक पोथाई ngasisu mahusagum leiriboy haina khali adubu ngasi asam rifles की कांगबु लागलगा नाकी टॉयलेट मनाकता बॉम्ब अमा लेरे थोरो हाइना खंगलखे
mahakna IED adu lei haiba khangdabana police ta report tawrubasu leite thawdo sigi matangda matau karamna mahaki yumda ayuk pung 8:30 tarakpada bom leire haiduna army na changlakhibano hangi Social and Educational Development Association gi Publication Department na putokpa Alhas Maulana Idris Kasmina iba Islam gi Tamil amasung ahoba singi loksing haiba lairik ama Zami Masjid Haurebi mayai lekai da phongkre Thoramasida Hafiz Basir Ahmad Imam Jami Masjid IFCD gi EE Liakat Alisu Sarugya ke Sandigarda based tauba Aryan Group of College na Manipur gi Mahiroi Singi Damak Lupa Lak ama Makhai gi scholarship lautokre Manipur Press Club ta pangthoki ba pau gi mifam amada group asigi chairman Dr. Ansu Katariana hariba scholarship asi maru oina B.Tech ki tongan ba course singda tamning ba Mahiroi Singi Damak tani akupa marol Mahiroi Singna college asigi website www.aryans.edu.in dagi khangbayagani haire Chandigarh-based Aryans Group of Colleges has launched 50 scholarships for the students of Manipur. These scholarships would be given in B.Tech course and 1.5 lakh scholarship would be given to the students who will be studying in Aryans. What students need to do, they just need to give a missed call on the toll-free number. The audience, the people can write down that number. It's 1800-300-388. They can just give missed call on that number and they would be automatically registered for the scholarship. And this scholarship would be given in Aryans Group of Colleges in B.Tech course. And in B.Tech, we have many branches like civil, mechanical, electronics, electrical, computer science. All these branches they can apply for. And already around 300 students from Northeast are studying in Aryans Group of Colleges, Chandigarh. Swats Bharat Mission gi makhada paikatliba thabak sing yengshinanaba numit nini gi khongsatta lakiba Ministry of Human Resources ke Joint Secretary J Alamna ngasi Bairodan Maxwell Hindi Primary School da chatuna mission asigi makhada Saba Girls Toilet yauna school gi phibam yengsinkhre khongsada sida SSA gi State Project Director Bogen District Program Manager Ronita Imphal East ki District Program Manager Bobizan su loinaki School asigi paikatliba thabak thoram sing Headmistress ke Sunitana Joint Secretary da marik chumna paudam tamke Joint Secretary J Alamna School asigi akoibagi phibam yengbada phajare adubu midday meal gi sakshang amasung sak chafam pikman ba asi nungaite mathak makha longba building ama sanana ba official sing da khangan ke Education da yekai thingai ba piganu free zone ohelu haina desamna sinduna Thawal district ki Mahiroi Oza Singh amadi miyoi kayana Kaksing da khongchat ama satkre SDO Kaksing TS Charanjitna Kaksing Higher Secondary School dagi lamtha khiba khongchat asina Kaksing Sumak Lekai Community Hall phawba chatuna miyam gi mifam amasu pangtokhe tharamasi Desam Head Office ki President Moirangthem Angamba Maitei ZEO John 3 Thawal M Manilal ZEO Kaksing Y Samu Amesta Kaksing Blocky President SS Nimai Thawal Blocky President S Samu CBSC Monitoring Cell Manipur gi Chairman KSS Tawbu Susarugya ke Desam gi President Angambana Lamdam asida mahi masing tambada laloba sing lalhoba saba sing amadi ban blocket na chaitheng kaya pi asigumba kaya asi mairoi singi khallaga matungda tawbiganu mairoi singi yaifana ba maikai romda afaba wafam puthokpirau ban blocket ta Mahiroi Singh Yahan Biganu Mahi Tambada Lalol Bagum Tawiganu Haike Langak Loina Cultural University Lingnana ba Honarakpada Southeast Asia Cultural Organization Sikona Thagat Bofongdurakle Cherola Sinamakha Taraduna Mapaldagi Changlakpa Kuidriba Lining Lichat Amadi Hindugi Oiba Posak Amata Lingadoriba Cultural University Asida Mamita ba Amadi Pusilakpa Yaroi Lingkadoriba Cultural University Asigi Matangda Sikona Mamangda Hana Kangan Krabani Haina Cherola Sinamakha Tarakle Manipur da unemployment youth singna punsinduna mafam kaya da mela kaya pangthokliba sida miyoi kaya na Juargi mela onthokpana niyom chumna mela siliba singda ayetpa akaiba kaya tholokpadagi ipak amade All Manipur Mela Society and Federation Manipur gi mifam ama pangthokre hare mifam aduda mela siliba singna nakadaba chanapathap taramatoisu semkhre hare Nipan Suba Pineapple Fair Cum Youth Festival 2015 Lagliba July ki tangtaran paldagi kunithoi fawba numit mangani chupna Andro Kendra gi manung chanba thambal nu kaithel poiro patta pangthokna ba sem sakre Masigi matangda Development Organization Andro Kendra nangase Ngarian Singh
Karpur Sungba Khulda Leiba Kihomgi Farmda Paugi Mifam Ama Pangthokre Organization ki President Muhammad Kayamuddin General Secretary K Abungsa Amadi Joint Secretary L Dojendrana Saruk Yakiba Paumi Singa Unaba Aduda K Abungsana Manipur Lairiba Miyamna Angama Bateng Pangbiduna Pineapple Festival Asibu Mapung Panview Haike Tang Tara Paubugi Manunda Pom Thaba Lusinjagani Pom Singasibu Art and Culture ki Youth Festival Yawi Gadaba Sing Amadi Ki Home Mela Shida Product Putoki Gadaba Farmer Singna Atugumatam the Pom Lokshin Biu Aduga Atugumatam the Tazin Bi Haiduna Development Organization Andro Kendri Maikategi Manipur ki Irisha Pai Kibiki Mafunda Nolona Nishingjari Digital India Wiki Sarugam Oina Manipur University na Sinduna Awareness of Digital Literacy Haiba Nimini Satagadaba Workshop Ama MU CAU NIT RIMS MIT gi Oza Singh Amadi Mahiroi Singha Saruk Yaduna University Asigi Court Hall the Pangthokre Tharamaduda MU gi Vice Chancellor Professor S. Nandakumar Sharma School of Mathematics and Physical Science ke Dean Professor M. Dhaneshwar Associate Professor Dr. L. Pravakaran Amadi Manipur Sarkar ge Higher Education ge Joint Director T. Ojit Namaru Oiba Miyosing Oina Sarugya ke Tharanga Mari Lainana BC Nandakumar Sharma na Phongdu Kibada India ge Prime Minister ge Digital India Asi Lairik Haiba Haitaba Yauna Digital Age Amada Pusinbagi Afaba Thaurangi Mamangda Aikoina Train Amadi Flight Ticket Internet ge Khutangda Kaktuna Laklaba Matung Ngasidi Money Transfer Fauba Yauna Hiram Ayamba Digital Age Amada Pusilaklibani Masida Sunatana Yumda Laina Thaba Kaya Tobagi Kudong Sabat Leraklabani Haike Hojiki Hogalriba Shatra Satri Sing Maruina Masibu the Tawa Yaujava Singi manufacturing electronics manufacturing me million dargar kani then aduga developer gi software gi program adi adu dana banking sector gi me employment se masina angak ko de pira soidana pira gani aina khanjai France ki matenga loina na paikaliba sewerage project ta sahi tarahumdoi hena master role da project sangna ba thamlakpa employee ani maram sadana project asigi campus tagi tanthorokpabu imung manung na kham thengna yaning da phongdokpaga loina na makoi gi awaba kongna ba government na athubu matamda thabo paikhatrabadi masa mathanta sijaragani haina imung manung na phongdorakle ISTV news na phangba pawgi matungina project asigi jatra insolusingani ani da Manipur gi governor na hek hunkibadagi campus asibu sangbina ba kanagumba amata leitabadagi mafam adu dagi hauna moidang poktagi sanjenbam sarat amadi nachaudagi nongmai them syam kauba mi ani master role da haptuna thabak sinar khibani makoibu handakta maram pidana campus asi thadokkhina ba khanglakpaga loinana potchai phawba hondokpa nangdana mayum makai sidok pikhibani hari sarat ki loina bi tombina phongdorakpada mangjongna na karigumba wafum amata khangalakpa tawdana authority na ngami matagum yum hekta sidokpa haibasi kham thengna pende matamadu campus asida thabak tawina ba kanagumba amata leitabadagi sahi tarahumdoi rom awaba kaya khangduna campus ngatuna leramlaba matungda lan thumpumba mangan ba haibasi miyoibagi lizat ki wangwadani hiramasida mari leinaba singna athu matamda imung manungi awaba kokna ba thabak paikatrabadi tongan balup singi matenga loina khongjang kaya sangsingani haike matam madu da tanthok pidraga lauksin biraga hujingna ai khoi da kari ek laibagi kari mara laibagi damakta ai cha lai sabi class 8 to tamibi pigi bi sanu pa class 9 to tamiba hongwangi singda tadana ahan puna bak laibang am tadra ju thaga kumak laga security person puna mangna nakhoi ngamaga layu ai khoi da tawrakani haiba action ulaga ai khoi puna maku ta thoga ngasi ai jum se isa yauk ta sibiri basa ai ama tayaba ngamoi ai mioi bagi hingba yana ba polam na yum se da thami isa yauk ta si ba polam ba thong jum kaya se ai isa gi aya bu lauraga jum sibiyo office ki se sang thami ai gi laugi khon gi pata thami ai gi hingba yana ba polam kaya thami mapam jida yum thugabada yauri ba nongmaitem syamgi masena matam sangna awaba khanglaba matungda khangodana yum hekta thugai ba yaningde mangjongna na khangandana thugai kiba asina lanthum kaya loba yadana amang ata thokhale imung manungi awaba sing asibu kanana ba hona drabadi hingna sibaga manaraba imung manungi miyoi sing masa matanta sijabagi firep logani habana jingba akan wafum kaya phongdorakhe
कई सिबीबा पुलिस न तानबीबा अदगी इमा असोनबी असिगी थबक सुजरगा हुजी हुजी अखोई हिंजबनी असि मखोइना ने अखोई मफम मांग खंदना ngahak laite toina अखोई एजुकेटिव असिगी डिपार्टमेंट दा लाइरिबे एसओई पुना मंगना ने अखोई बु थाना थाजिनद्र ओट लाइरगा तांखाइरगा आइगी युम सिबीबा आइगी सु आइगी हिंगबे याबगे अखोई सुजब नौजबगी आइगी कनोई बुआगी सर्टिफिकेट बीए पास तौबगी बुआई बुमजागी आइगी पता अदगी आइगी पोसै पैसा नुंसा खरा आइना सुजबगी आइगी थमजै अद मखोइना अखोई यावदना अखोइना थाना तानथोक लाइरगा मोइना सोमदा मी खोमगा सिबीबसे अनौबो लाकपा ngarangna hiangai thasida executive moi department na rajen kaubuni pa ama supervisor na pusillaklaga makoina aikoina ge ta thabak suba thokpada ju thaklaga khana ba hauba adudagi aigi yum sibada man mi khoma mana yauba Amarom da thodo sigi paulo ba chaluba ISTV news ki paumi anida campus aduda AE oibani haina masana masabu sak taksaba masak maming takthok taba engineer amana paumi ani aduda akan ba wahi wata sajinaduna paulo bada thinglakibaga loinana kihan ba wafam kaya su fungdorakre mathau tawjaba paumi anida akiba piba amadi mathau da ayet pa pibagi thawong ISTV network na condemn tawre hiramasigi matang da network asigi maikei dagi all Manipur working journalist union da wakat lagani IPL ki chairman Oiramba Lalit Modi ki wathokta BJP ki luchingba kaya chenabagi mayokta ngase Manipur Pradesh Congress Committee na sinduna wakan fam chathakre Congress Bhavan mangda sathaki ba wakan fam adu da BJP government ki mayokta pendaba play card kaya sijinabaga loinana wathoka sida chenari ba swasma swara samade Simrti Irani mafam lokhoka dabani habna chingba play card kaya su sijinake NPCC ki luchingba kaya na sarugyaduna sathaki ba wakan fam adu da General Secretary Vidyapati Senjamna BJP government ki mayokta asoiba wafam kaya phungdokpaga loinana afaba luchingba ama oige hairabadi Prime Minister masadagi haungna semdokpa sangi phungdoke Matawa mai tawna Narendra Modi na lupa lakh kunga mathoi thidok ta tuna leiraga Bharat ki lair ba praja sing lomi sing da electric bill chiu na hai le base masi niyom chungde sine Congress party na ngasi hai ri base anuda nate land acquisition bill haiduna land reform act makha da panthoi basi masi da Congress na puthomi Congress na puthoma matamna na kari tore kana gumba lair ba lomi amagi nam natraga labu loksak na matamda mafam aduda neta kundariba mioi singi ayaba lobu lobu newa ayaba lobu matamda kari tore private sector oirgana 70% na ayaba bigadawa sarkari oirgana 50% na ayaba bigadawa aduga namadu lobu matamda sahi tam inagadawa adu makona sason tawko matamda na kari tore madugumba le equation eka to pom on thokre hare kana lair ba lomi singi namdoksan mada athingba lektre Yes, school Kendra Laiba and Helen Rokobamio, Makimi and Makada, Infal East Veteran Sports Association, Brahmapur, Mangzil de Laiba, Takel Kong, Maril Seng Bakitabak at the crate, Nung Churukumatam da Maril Ase, Fungatuna, Ising Sien, but what Padagi, Prazasina, Awaba, Mayokner, Se Karamake, Kok, Pak, Mamlagani Haina, Miyakayana, Apian, but Funduk Ke. Bengali High School amadi Bengali Primary School muthatlaga Ram Krishna Mission Center linkhatkani haiba sarkar gi firebasi yamna laibak thibani condemn tawi haina MSF ki President Shirasuddin Fongdukre asi MSF ki office ta pangthok pa pamu singa unaba amada mahakna makha taraduna sahi tangkai sansilaglaba matam asida mahiroi singi khandana school muthatlagani haiba sarkar gi policy sanaba yaroi Human Resource Development tongnabagi damak center asi lingadoribani atopa mafam saba yenglaga center asi lingbiu haide Education sector da any hirang buding magta government policy mayam lauthoi adu khuda kyoiba nga kyoiba policy na madu tungkoi ne chana ba yadaba policy am oigani haibisi masu Manipur government ki khangjen ba phai amadi masi leibak mayam na su asugum laba Manipur government nga ki decision leptana policy lauthokpa chat tungkoi na long term policy oi deba singa sa masida kaina thajabi ginu haibidu thamjani Ngasi yuk angan madakun matoi suba para security force amadi 13 Assam Rifles na Tamelong district ki Mukti Khulen Beles da punna operation chathabada NSCN ke gi miyoi ni singnaba ama nongmai kamnabada laikhidraba mi adudi district asigi Tausem police station gi manung channa lairiba Tong Tau village dagi Sat Sahikun Apokpa Singwong kawi hade Mahusagi punsida halakna ba haiba wakalol da Manipur sarkar da khulai thadoktuna changjarakraba tongan ba lalolup singi miyoi kaya hojik leiriba sarkar asina thabak oina paikhattabada pendaba phungdorpaga loinana makoibu sarkar asina amuk hanna
थिबिरक्लगनु हाइरे ngasi Manipur Press Club ta pangthokpa pawgi mifam amada surrender taraklaba miyoi singi mute amo oina KYKL yauramba akoizam basantana hauzik leiriba tongan ba lalolup singi surrenderi sing asida makoigi sab saba punsi Maril ama sarkarna sinbidre masigi matakta matam amada sarkar asina pikhiba thajaba sing hauzik fawba thabakta onthoktabadagi haukiba me mangada su Manipur gi Chief Minister da memorandum ama pisin khrabani hauzik fawbada sarkarna khulai thadoktuna mahoksagi punsida hanjilakle haina sangjarakhiba surrenderi tarataruk leidi makoi singa dugi manungda PLA dagi ama KYKL dagi mapan UNLF dagi manga amadi KCP noyon dagi ama yaure Hauzik Zathariba Assembly Mifamda Hiramasigi Matangda Chapchaba Wafam Ama Khangan Bidrabadi Makoibu Amukhana Thibiraklaganu Haina Basantana Makhatana Fongruke Zathariba Assembly Sigi Manungsida Lojibo Manungsida Hoina Hajariba Tanjariba Sagat Hajari Kunabaksa Natrabasu Sari Koi Shubam Nubam Zagama Mukam Sana Ngaksen Sendiraga Koi Suzaraga Kusuma Nupanza Koi Sigi mafam chaam sendi manungsi kaiyung asi sem daba koi ba tabi draba sembi lo ga kam ta tabi draba koi bu thi dira koi jo koi thobe himla koi dum se saga Manipur government ta toma ba lalu KYKL PLA UNLF KCP na jingba toma ba lalu kimbioi ke ama sarene to sida manuina thajaba biki basi makoi rehabilitation makoi safety makoi settlement kuna ma thungani habagi wakolunda haiban thabo thor masi pangko kibani adu hauji phawda sarene to miu singa sida adu ba dum sab singa ko khanglaitri yam lu na khangba ya ko mabdi haiba sarene to kuna leiba miu singa sina makoi bu thibira laganu haiba wa kada thamle makoi da thibira laganu haiba wa hanga sigi pakom kanana biga dagi haiba si pangai ya wa hanga makoi camera person sadwegaloina na pakom jariba oreningom ISTV Nagamapal Singjubung Lerekta Laiba Guru Mayum Janau Sarmagi Imung Manungna Kumbida Laiba All as Hongi Al Singda Saglil Amaga Luinana Zana Taknaba Fi Roll Amadi Selgi Mateng Pangkre Homa Sigi Al Singidamak Makatana Angamba Mateng Pangani Hadi Ketri Yangbi Infal East Dagi Azmida Sahitara Mangarom Surabi Nupi Masa Ama Mamang Thagi Kungi Nungtil Pung Anirom Taba Matamda Yumdagi Toki Badagi Hanjilaktre Nupi Masa Seafood Manga Insi Ani Wangi Masa Pai Mamai Koidane Mana Toki Matamda Angoba Frit Amalitke Higok Masugi Panek Amasetke Angangu Masugi Sendalama Tongke Kanagumbana Mahakpo Tengarabadi Mahaki Apokpi Mama Mamtas Natraga Manaknak Police Station Da Pau Pibu Hadi Amarom da mayang Infal Bengundagi MD Hifazur Rahman Sahitara Tarukrom Suraba Nupama Sama Garanung Tilpung Anima Kairom Taba Matamda Yumdagi Toki Badagi Hanzilaktre Hari Mag Wakalgi Laina Leiba Nupamasani Put Manga Insi Taruk Wangi Masapai Kuchungawi Maray Thabana Wa Pazana Ngang Bangamde Magna Toki Bada Longri Ama Setli Tisat Amalitki Kanagumana Mahak Puteng Rabadi Mobile number 9862536702 8014786822 Natraga Manak Nagpa Police Station Da Pau Pibu Hadi Thasigi Amada Infal West Police Commando na Kaisampa Churachandpur Parking Dagi KCP Mangalgi Miu Mafari Hari Police ki Pauna Pagalaba Miu Asigi Maming Kayen Paibam Roman Sei Kuntramari Apokpa Laikidraba Kula Vidu Patroy Patri Maning Laikai Dagini Hari Hausa Sana Bagi Pau Nasigi Sanabagi Powder Football State Level Inter-School Subarto Mukherjee Football Tournament Ki Sahi Tarat Makhagi Nupamasagi Final Da Churachandpur District Ki Mahu Siliba Harmon English School Amadi Thobal District Ki Mahu Siliba Little Angel Paradise School Wangbalga Sahi Taramari Makhagi Nupamasagi Final Da Bisnupur District Ki Mahu Siliba Binjapati Junior High School Sandangkhong Amadi Churachandpur District Ki Mahu Siliba Bizang Lobuk Junior High School Ga Thengnaragani Directorate of Youth Affairs and Sports Kumal Lampakna Sinduna Kumal Lampak Men's Stadium Amadi Hockey Practice Field that District Mapan Subdivision Ani Jiribam Amadi Kangpukpina Saruk Yaduna Sathariba Sahi Taramari Amadi Taratret Makhagi Nupamasagi State Level Inter-School Subarto Mukherjee Football Tournament Ke Ngazi Kumal Lampak Men's Stadium da Sanakiba
Say Taratat Makagi, Nasanakiba Ahanba semi-final match that Churachandpur district Mohusiliba, Harmon English School na Imphal West district Mohusiliba, Little Master English Higher Secondary School Samurobu, goal ohum anida Maitiba Piduna final Sankivani. Churachandpur district Mai Pakpagi goal ohum adu Gaulian Hangsing na Sanki. Imphal West ki goal ani aduna TS Henbana Chankivani. Anis was semi-final match ki Sanakibada, Thawal district ki Mohusiliba, Little Angel Paradise School Wangbal na Ukhrul district ki Mohusiliba, Sacred Heart Higher Secondary School Hungpungbu, goal ohum anida Maitiba Piduna final Sankre. Thawal district ki goal ohum adu Y Susil Kumar na Sanki. Ukhrul ki goal sing adu Khangatar na goal ama Chanke. Atopa goal sing aduna Thawal district is Sanaroi Robinson na on goal oina Sanke. Hockey practice field da Sathariba Sahi Taramari Makagi Nasasana Kiba Ahanba semi-final match ta Visnupur district ki Mohusiliba, Pinzabati Junior High School, Sandang Khongna, Thawal district ki Mohusiliba, Little Angel Paradise School Wangbal bu goal ohum anida amade. Anis suba semi-final match ta Churachandpur district ki Mohusiliba, Bizang Lobuk Junior High School na Ukhrul district ki Mohusiliba Sacred Heart Higher Secondary School Hundungbu goal mari anida Maitiba Piduna final Sankivani. Hayeng ayuk tournament asigi Aroiba match sing Sanaragani. Lucinbagi Thoramda Manipur government ki consultant Dr. R.K. Nimai, Manipur Olympic Association ki secretary Sunil Elangwamna Thoroma Pusing Oigani Hari. Iran ki Tehran da Pangthoka Doriba Manga Suba Paris Cup, Jakarta da Pangthoka Doriba Tarahumde Suba World Wushu Championship Amadi, Meghalaya ki Shillong da Pangthoka Doriba Taranithoi Suba South Asian Games da Sarukyanaba, India team ki Wushu Sanari Singi National Coaching Camp Nasidagi, Takilgi, Sai NERC gi Indoor Hall the Pangtokre, Tharamasida Center Sigi Director Francis Marwin, Judges and Referee Board, Wushu Association of India gi Chairman Amadi Atai Association Asigi Officials in Susargyaki. Thasiki tang amadagi ani fawba India gi tongan ba state singdagi Wushu Sanaroi Humudani Thoidagi Khangat laba Sanaroi Kuntrana ngasidagi haugadori ba National Coaching Camp asida sarugyagani thama chupna sathagadaba camp asida India gi masak nairaba coach mangana takpi tambigani Wushu masana asida Manipur gi Sanaroi singna national amadi international gi championship kayada laukiba thaudang amadi Manipur gi Sanaroi singi mathauna yenglaga National Coaching Camp asi Imphal da pangthokpani ogdopagi Thoronga Mari Lenana, Usugi Tongan ba category sing Miam the Utki. USA gi Fairfax, Virginia da June Kuntaruktagi Pangtoki ba World Police and Fire Games da India gi Mahusinduna Sarugyariba, Manipur Police Sports Club ki bodybuilder El Kumarjit Meitei 5.8 tagi 5.10 feet category da Mari Suba position tare. Games asida Sanari Singna Atopa event sing da su saruk yabagi kutong saba laibana arm wrestling da kilo Marfudrama thoigi Kangnupta Kumar Jitna right arm the gold, left arm the silver fange. Games asida tongan ba Malem Gileba Kumudrani thoidagi Law enforcing agencies sing that lady ba personnel amadi fair fighter listing amaga chanina tongan ba masana humfuda athoi ehen tanabani El Kumar Jit Maitei Taruk Suba IRV gi Havildar ni hojik na ahan ba Manipur Rifles ta leiba Manipur Police Sports Club ta attest tawduna leibani Archery Association of India na mamang thagi kunipandagi kuntra fauba Punjab ki Patiala da pangthoki bad National Archery Team sembagi trial selection da Manipur Archery Association gi compound archer Paunam Lili Chanu mai paktu na khankre Sahi asigi July 13 gi August ahum fauba Denmark ki Copenhagen da pangthoka dauriba World Archery Championship da sarukyana ba India gi archery team sembada mahak yaukibani July 13 Taranithoi fauba Kazakhstan da pangthoka dauriba contested APEC Kazakhstan International Series da International Referee Oriba Manipur Badminton Association gi Vice President Ais Gyaneshwar World Badminton Federation na Chief Referee oina khalakli hari Sili na yumbu oiduna pangthok liba Copa America Football Tournament ki hayeng ahum suba position gi damak ahan ba semi final da mighty hauraba Peru amadi anis ba semi final da mighty hauraba
Paraguay ga hayeng thangza numit ke ayuk pung manga tabada sanaragani. All Jiribam Sports Association na Sinduna Jiribam gi Kalimai Mandap ta sathariba Taranipal Suba and Patama Devi Memorial Men's Kang League Tournament ki ngasasana ki ba match ta LEC Team A Babu Para amadi Yawl Club Champanagar Pansel tara mga kaptuna draw set kre hayeng MNC amadi SAYC Team A Soro ating bigas hanaragani. Sports and Youth Development Association Saida Thawal Athopkam na sinduna Thawal Athopkam Makhalaikai Haikreng Makhong Ground Team Kuntarukna Group Nipan Thokna Khaidokuna Sathariba First Saida Trophy Set Level Men's Open 9-a-side Football Tournament ki ngase quarter final match ke sanakiba ahanba match ta YPWA Sangayum Phamna Nasal Sikhong Sekmai bu goal ohum sinoda madi ani suba match ta WFC Moirangkhomna DRFT Team B athokpam bu goal ohum sinoda maitiba piduna quarter final changkre hayeng ahanba quarter final match ta KYC Kaino amadi TCPT top chingthaga sanaragani ani suba quarter final match ta SBR Nongdam amadi 10 Star Fighting Gaga sanaragani. Housing asinong magi sagi pauda ICAR lamhel pataki phangba paugi matungina ngasigi khwaidagi saba degree Celsius kuntra khwaidagi ingbana degree Celsius kunmathoi dasmik mapal nungsida yawba ising manilgi chang ayukta sada marfutaruk nungthildana sada humudra nongjugi sang ahum dasmik ani millimeter ni housing maroiba pau amu Bharat Sarkar ki niyom matung ina mahiroi irei leitaba amadi complex marang kaiba yenglaga Bengali High School da Ram Krishna Mission Center lingna ba sarkar na warep laukibani. Rasti gi khenaba thamdana miyam gi afaba thabak tawgani haina NEC gi nauna member khalaklaba Professor Gangmai Kamaina phongdorakte amadi Maitai singna khumang chawshinna hingba ngamdribasi Bharat Sarkar gi constitutionally haina MLA RK Anandna haikre ISTV paumiyang tabirba singwam kahana khurumjare